ꯅꯣꯡ ꯅꯤꯅꯤ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏ ꯁꯅꯥ ꯂꯩꯕꯥꯛꯇ ꯐꯣꯡꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯌꯥꯝꯅꯕ ꯃꯩꯇꯩꯒꯤ ꯃꯁꯤꯡ ꯌꯥꯝꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯌꯥꯝ ꯄꯣꯛꯇ꯭ꯔꯒꯗꯤ ꯃꯩꯇꯩꯁꯤ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯣ ꯑꯗꯨꯗꯣ ꯃꯗꯨꯗ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯨꯁꯂꯤꯝꯒꯤꯕꯨ ꯑꯣꯏꯔꯣ ꯀꯨꯀꯤꯒꯤꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯦꯅꯤ ꯑꯇꯩꯁꯤꯡꯗꯤ ꯂꯣꯏ ꯐꯖꯅ ꯄꯥꯔꯁꯦꯟꯇꯦꯖ ꯍꯣꯠꯄꯗ ꯀꯩꯅꯣ ꯇꯧꯒꯦ ꯑꯗꯣ ꯃꯩꯇꯩꯒꯤꯗꯤ ꯍꯟꯊꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯨꯗ ꯈꯤꯇ ꯍꯥꯏꯖꯒꯦ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯆꯨꯝꯗꯤ ꯌꯥꯝ ꯆꯨꯝꯃꯒ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯃꯁꯤꯡ ꯌꯥꯝꯅ ꯄꯣꯛꯄ ꯍꯥꯏꯁꯤꯗ ꯑꯩꯅ ꯑꯍꯥꯟꯕꯗ ꯊꯝꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯜꯂꯕ ꯄꯩꯁꯥ pairaba ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯂꯥꯏꯔꯕ ꯈꯛꯇꯅ ꯄꯣꯛꯇꯕ ꯅꯠꯇꯦꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯊꯛꯄꯗ ꯋꯥꯠꯂꯗꯕ ꯂꯧꯁꯤꯡ ꯃꯥꯟꯆꯥꯡ ꯃꯆꯥ 5 ꯄꯣꯛꯑꯒꯁꯨ ꯄꯤꯕ 10 ꯄꯣꯛꯑꯁꯨ ꯑꯗꯨꯝ ꯌꯦꯟꯅꯕꯗ ꯂꯧ ꯄꯔꯤ ꯑꯃꯃꯝꯒ ꯊꯨꯡꯕ ꯑꯗꯒꯤ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯄ꯭ꯂꯣꯠꯇ ꯍꯥꯏꯔꯁꯨ ꯍꯤꯡꯒꯣꯜꯗ ꯍꯥꯏꯔꯁꯨ ꯂꯧꯗ ꯍꯥꯏꯔꯁꯨ ꯑꯗꯒꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯕꯤꯖꯤꯅꯦꯁ ꯇꯧꯍꯟꯒꯦ ꯍꯥꯏꯔꯁꯨ ꯊꯕꯛꯄꯨ ꯇꯧꯔꯁꯨ ꯄꯩꯗꯅ ꯂꯩꯔꯤ ꯃꯣꯏꯁꯨ ꯌꯥꯝ ꯄꯣꯛꯇꯦꯕ ꯃꯔꯨ ꯑꯣꯏꯅ ꯃꯣꯏꯗꯨꯅꯦꯕ ꯄꯣꯛꯍꯟꯅꯤꯡꯉꯤꯗꯤ ꯃꯣꯏꯅ ꯄꯣꯛꯄꯗꯤ ꯍꯤꯡꯕ ꯉꯝꯕꯒꯤ ꯁꯛꯇꯤꯗꯨ ꯌꯥꯝ ꯂꯩ ꯍꯥꯏꯖꯔꯤꯕ ꯀꯔꯣꯔꯄꯇꯤ ꯑꯃꯅ ꯃꯆꯥ 2 ꯈꯛ ꯄꯣꯛꯑꯗꯤ ꯑꯗꯨꯗꯤ ꯀ꯭ꯔꯣꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕꯗꯨꯅ ꯃꯆꯥ 2 ꯈꯛ ꯄꯣꯛꯑꯗꯤ ꯂꯥꯏꯔꯕꯅ 5 ꯄꯣꯛ ꯍꯥꯏꯔꯣꯗꯤ ꯌꯥꯕꯣꯡꯗꯦꯕ ꯑꯗꯨꯅ ꯍꯤꯡꯕ ꯉꯝꯃꯤꯕ ꯃꯣꯏꯅ ꯍꯥꯟꯅ ꯑꯝꯇꯪ ꯐꯖꯅ ꯄꯣꯛꯄꯤꯌꯣ ꯃꯇꯨꯡꯗ ꯂꯥꯏꯔꯕ ꯍꯥꯏꯗꯤ ꯍꯥꯏꯐꯦꯠ ꯍꯤꯡꯕꯗ ꯌꯥꯔꯕ ꯀꯥꯡꯕꯨꯁꯤꯡꯁꯨ ꯑꯗꯨꯃꯥꯏ ꯄꯣꯛꯆꯁꯅꯨ ꯑꯗ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯄꯩꯁꯥ ꯄꯥꯏꯔꯕꯁꯤꯡꯁꯦ ꯃꯣꯏꯁꯦ ꯑꯝꯇꯪ 2 ꯄꯣꯛꯄꯒꯤ ꯋꯥꯈꯜꯁꯦ ꯊꯥꯗꯣꯛꯄꯤꯔꯣ ꯌꯨꯝꯁꯦ ꯃꯤ ꯂꯩꯇꯕ ꯌꯥꯎꯔꯤꯌꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛ ꯈꯨꯜꯂꯕꯁꯤꯡꯁꯦ ꯃꯣꯏ ꯃꯤꯁꯤ ꯂꯩꯇꯕ ꯃꯔꯝꯗꯤ ꯌꯨꯝꯗ ꯍꯦꯟꯇꯣꯛꯈ꯭ꯔꯦ ꯌꯨꯝꯗꯤ ꯕꯤꯜꯗꯤꯡꯗꯣ 5-6 ꯁꯥꯖꯜꯂ ꯃꯊꯣꯟ 5-6 3 ꯋꯥꯡ ꯁꯥꯖꯜꯂ ꯃꯤꯗꯤ ꯂꯩꯇꯕ ꯌꯥꯎꯔꯤꯑꯕ ꯃꯗꯨꯒꯨꯝꯕꯗꯣ ꯍꯥꯟꯅ ꯑꯝꯇꯪ ꯄꯣꯛꯊꯣꯛꯄꯤꯌꯣꯕ ꯑꯗꯨꯒ ꯃꯁꯤꯃ ꯊꯝꯖꯔꯒꯦ ꯑꯗꯨꯒ ꯇꯦꯟꯇꯛꯅ ꯑꯝꯇꯪꯒ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯁꯦꯡꯒꯥꯎ ꯃꯨꯟꯅꯕꯒꯤ ꯇꯥꯏꯞꯇ ꯂꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯃꯈꯥ ꯁꯥꯡꯊꯔꯤꯈꯩ ꯃꯤꯑꯣꯏ ꯈꯔ ꯑꯌꯥꯝꯕꯅꯗꯤ ꯋꯥꯏ ꯑꯗꯨꯒ ꯃꯤꯑꯣꯏ ꯈꯔꯒꯤꯗꯤ ꯐꯨꯔꯤꯈꯥꯎ ꯆꯣꯟꯕꯒꯤ ꯐꯤꯕꯝꯗ ꯑꯃ ꯂꯥꯛꯑꯦꯕ ꯃꯗꯨꯅ ꯃꯥꯒꯤ ꯀꯩꯅꯣꯒꯤ ꯒ꯭ꯔꯨꯞꯀꯤ ꯂꯤꯡꯈꯠꯅꯔꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯁꯦꯡꯒꯥꯎꯒꯤ ꯃꯨꯟꯅꯕꯔꯣꯝꯗ ꯂꯥꯛꯄꯗꯒꯤ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯇꯧꯅꯔꯤꯕ ꯂꯥꯟꯁꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯈꯔꯗꯤ ꯐꯨꯔꯤꯈꯥꯎ ꯆꯣꯜꯂꯦ ꯍꯥꯏꯕꯤꯔꯤꯕꯁꯤ ꯃꯇꯥꯡꯁꯤ ꯃꯇꯥꯡꯗꯣ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯐꯨꯔꯤꯈꯥꯎ ꯆꯣꯟꯕꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯤ ꯆꯣꯟꯗꯅꯤ ꯁꯦꯟꯇꯔꯗꯒꯤ ꯂꯥꯟꯒꯤ ꯅꯃꯥꯗ ꯊꯥꯗꯔꯛꯏꯕ ꯐꯟ ꯃꯌꯥꯝꯗꯨꯕꯨ ꯃꯨꯟꯅꯔꯝꯃꯣꯏꯗ꯭ꯔꯣ ꯃꯗꯨꯕꯨ ꯄꯥꯕ꯭ꯂꯤꯛꯇ ꯂꯣꯏ ꯌꯧꯒꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯑꯗꯒꯤ ꯏꯁꯝ ꯁꯝꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯆꯦꯡ ꯌꯦꯟꯗ꯭ꯔꯤꯁꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯤꯅꯣꯕ ꯆꯦꯡ ꯌꯦꯟꯗ꯭ꯔꯤꯁꯦ ꯂꯥꯟꯒꯤ ꯅꯃꯥꯗ ꯊꯩꯗꯣꯛꯈ꯭ꯔꯕꯅꯦꯕ ꯑꯁꯣꯝꯂꯣꯝꯗ ꯂꯤꯔꯤꯛ ꯀꯦꯝꯗ ꯂꯩꯔꯤꯁꯤꯡꯗꯨꯗ ꯄꯤꯕꯅꯤꯒ ꯍꯥꯏꯗꯤ ꯍꯥꯏꯔꯛꯄꯁꯨ ꯌꯥꯔꯤꯑꯕ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯆꯦꯡꯒꯥꯁꯦ ꯂꯣꯏ ꯊꯩꯗꯣꯔꯛꯏꯕ ꯑꯗꯒꯤ ꯈꯪꯗꯦ ꯁꯦꯡꯒꯥꯎꯗꯤ ꯈꯔꯗꯤ ꯃꯨꯟꯗꯤ ꯃꯨꯟꯅꯑꯦ ꯀꯩꯗꯧꯔꯨꯅꯦꯒꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯈꯔ ꯀꯥꯟꯅꯅꯕꯁꯨ ꯇꯧꯍꯧ ꯐꯩꯗ ꯍꯥꯏꯕꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯑꯆꯧ ꯑꯁꯥꯡ ꯑꯩꯈꯣꯏꯒꯤ ꯐꯝꯅꯥꯏꯕꯁꯤꯡꯁꯤꯗꯩ ꯍꯧꯔꯒ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯤꯕ ꯅꯛꯅꯕ ꯈꯔ ꯑꯗꯒꯤ ꯃꯗꯒꯤ ꯂꯥꯂꯧ ꯂꯨꯞꯄꯨ ꯑꯣꯏꯔꯣ CSOꯕꯨ ꯑꯣꯏꯔꯣ ꯑꯦꯅꯤ ꯃꯣꯏ ꯈꯔ ꯅꯛꯅꯕ ꯀꯥꯡꯕꯨꯈꯩ ꯁꯦꯡꯒꯥꯎ ꯃꯨꯟꯅꯕꯗ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯑꯩꯈꯣꯏꯒꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯁꯥꯇ꯭ꯔꯒꯤ ꯕꯣꯝ ꯄꯣꯈꯥꯏꯔꯛꯏꯕ ꯑꯗꯒꯤ CSOꯒꯤ ꯇꯧꯕꯗ ꯋꯥ ꯉꯥꯡꯅꯔꯛꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡ 2 ꯊꯦꯡꯖꯤꯟꯅꯕꯩꯅꯦꯕ ꯅꯨꯡꯒ ꯌꯦꯔꯨꯝꯒ ꯊꯦꯡꯖꯤꯟꯅꯕ ꯅꯠꯇꯦꯕ ꯅꯨꯡ 2 ꯊꯦꯡꯖꯤꯟꯅꯕꯗꯨꯅ ꯀꯔꯤꯝꯐꯥꯎ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯅꯗ꯭ꯔꯤꯅꯤ ꯁꯥꯔꯒꯨꯝꯕ ꯑꯩꯒꯨꯝꯕꯅ ꯊꯥꯔꯨꯁꯨꯅꯦ ꯉꯔꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣꯃꯤꯒꯤ UCMꯒꯤ ꯑꯣꯐꯤꯁꯇꯗꯤ ꯊꯥꯔꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯨꯝꯕꯅ ꯍꯥꯎꯗꯣꯅꯦ ꯅꯣꯡꯉꯥꯜꯂ ꯑꯩꯈꯣꯏ ꯉꯍꯥꯟꯅ ꯌꯦꯟ ꯂꯩꯔꯨꯔꯗꯤ ꯊꯋꯥꯏꯐꯥꯎ ꯃꯥꯡꯈꯤꯕꯁꯨ ꯌꯥꯔꯦ ꯑꯗꯨꯅ ꯁꯛꯇꯤ ꯂꯩꯕ ꯃꯁꯦꯟ ꯇꯧꯅꯕꯅꯤꯅ ꯅꯨꯡ ꯃꯁꯦꯟ ꯊꯦꯡꯅꯕꯅꯤꯅ
ꯃꯗꯨꯗ ꯀꯅꯥꯝꯇ ꯃꯅꯥ ꯃꯅꯤꯡ ꯍꯧꯖꯤꯛꯐꯥꯎ ꯅꯥꯏꯗꯕꯅꯦꯕ ꯁꯥꯔ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯗ ꯑꯩꯈꯣꯏꯒꯤ ꯉꯥꯡꯉꯨꯔꯒ ꯑꯃꯨꯛ ꯁ꯭ꯋꯥꯏꯁꯤꯗ ꯑꯩ ꯆꯦꯟꯁꯤꯟꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕ ꯏꯁꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯣꯠ ꯈꯔ ꯐꯣꯡꯗꯣꯛꯄꯤꯔꯝꯕꯅꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕꯁꯤꯒꯤꯗꯃꯛꯇ ꯁꯦꯟꯇꯔꯗꯒꯤ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯂꯥꯛꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕꯁꯤꯡꯁꯤ ꯃꯤꯌꯥꯝꯗ ꯆꯞ ꯆꯥꯅ ꯃꯁꯤ ꯌꯧꯔꯣꯏꯗ꯭ꯔꯥ ꯊꯨꯡꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯅꯨꯡꯅꯥꯡꯕꯗꯨꯅꯤ ꯐꯣꯡꯗꯣꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯦ ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩꯁꯦ ꯄꯦꯔꯥꯕꯤꯁꯛꯇꯒꯤ ꯏꯗ꯭ꯔꯣꯝ ꯗꯤꯖꯦꯟ ꯀꯧꯏ ꯏꯅꯥꯛꯇ ꯔꯦꯗꯤꯑꯣ ꯂꯩꯕꯤꯔꯤꯕꯗꯨꯗꯒꯤ ꯈꯤꯇꯪ ꯏꯁꯥꯁꯤ ꯂꯥꯞꯊꯣꯛꯄꯤꯔꯛꯑꯣ ꯔꯦꯗꯤꯑꯣꯗꯣ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯣ ꯏꯁꯥꯁꯤ ꯑꯣꯏꯅ ꯂꯥꯞꯊꯣꯛꯄꯤꯔꯛꯑꯣ ꯑꯣ ꯑꯩꯁꯦ ꯐꯣꯟꯁꯦ ꯑꯃꯨꯛꯇꯁꯨ ꯐꯪꯗꯦꯕꯀꯣ ꯍꯣꯏ ꯑꯗꯣ ꯇꯦꯔꯥꯄꯤꯁꯛꯇꯒꯤ ꯗꯤꯖꯦꯟꯗ꯭ꯔꯣ ꯍꯥꯏꯕꯤꯕ꯭ꯔꯥ ꯍꯣꯏ ꯑꯗ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯑꯦꯡꯀꯔ ꯑꯣꯏꯕꯤꯕ ꯁꯥꯔꯕꯨ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯗꯣ ꯂꯥꯟꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠ ꯑꯃꯈꯛꯇꯪ ꯐꯣꯡꯗꯣꯛꯆꯒꯦ ꯇꯧꯕꯅꯤꯗ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯤ ꯃꯩꯇꯩ ꯈꯛꯇꯅ ꯁꯨꯝ ꯊꯦꯡꯅꯔꯒꯗꯤ ꯂꯥꯟꯁꯦ ꯀꯨꯏꯅ ꯆꯪꯒꯗꯧꯕ ꯍꯣꯏ ꯑꯗ ꯃꯅꯤꯄꯨꯔꯗ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯐꯨꯔꯨꯞꯁꯤ ꯃꯔꯤꯅꯤ ꯑꯗꯩꯗ ꯐꯨꯔꯨꯞ ꯑꯃꯅ ꯀꯨꯀꯤ ꯑꯣꯏꯊꯣꯛꯈꯤꯕꯅꯤꯅ ꯂꯦꯝꯍꯧꯔꯤꯕ ꯐꯨꯔꯨꯞ ꯑꯍꯨꯝꯁꯦ ꯃꯁꯤ ꯃꯣꯠꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯂꯥꯟꯁꯤ ꯊꯦꯡꯅꯃꯤꯟꯅꯔꯀꯥꯟꯗ ꯗꯨꯕꯥꯏꯒꯨꯝ ꯁꯤꯡꯒꯥꯄꯨꯔꯒꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯦꯟꯕ ꯌꯥꯕꯅꯤꯗ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯃꯕꯨꯛ ꯈꯤꯇꯪ ꯁꯦꯡꯂꯛꯄ ꯍꯥꯏꯗꯤ ꯃꯨꯁꯂꯤꯝ ꯒ꯭ꯔꯨꯞꯇꯒꯤ ꯂꯤꯁꯤꯡ 11 ꯑꯗꯒꯤ ꯃꯩꯇꯩꯗꯒꯤ 11 ꯅꯥꯒꯥꯗꯒꯤ 10 ꯇꯧꯔꯒ 50,000ꯁꯤꯅ ꯈꯨꯠꯂꯥꯏ ꯁꯨꯡꯌꯥꯎ ꯌꯥꯎꯗꯅ ꯍꯧꯖꯤꯛ ꯆꯨꯔꯆꯥꯟꯄꯨꯔ ꯑꯗꯩ ꯇꯦꯡꯅꯧꯄꯜ ꯑꯗꯒꯤ ꯀꯥꯡꯄꯣꯛꯄꯤꯁꯤꯗ ꯆꯠꯁꯦꯕ ꯃꯣꯏ ꯈꯨꯠꯂꯥꯏ ꯊꯥꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯦꯕ ꯁꯤꯁꯤꯅ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯅ ꯈꯨꯠꯂꯥꯏ ꯌꯥꯎꯗꯅ ꯍꯧꯈꯤꯕ ꯑꯆꯧ ꯑꯟꯗꯂꯣꯟꯒꯤ ꯐꯤꯕꯝꯗ ꯑꯗꯨꯃꯥꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯀꯗꯥꯏꯗꯒꯤ ꯀꯨꯀꯤꯅꯣꯕ ꯀꯨꯀꯤꯅ ꯈꯨꯠꯂꯥꯏ ꯑꯃꯠꯇꯁꯨ ꯀꯥꯞꯄ ꯉꯝꯃꯣꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯨꯠꯂꯥꯏ ꯌꯥꯎꯗꯅ ꯂꯥꯟꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯊꯃꯣꯏꯕꯨ ꯁꯦꯡꯅꯔꯗꯤ ꯃꯅꯤꯄꯨꯔꯁꯤ ꯁꯤꯡꯒꯥꯄꯨꯔꯗꯧꯅ ꯗꯨꯕꯥꯏꯗꯧꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯒꯗ꯭ꯔꯥꯅ ꯈꯜꯂꯦꯕ ꯍꯧꯖꯤꯛꯁꯤ ꯀꯥꯡꯂꯨꯞ ꯃꯁꯦꯜ ꯑꯇꯩ ꯀꯥꯡꯂꯨꯞ ꯂꯩꯃꯤꯟꯅꯔꯤꯕ ꯇꯝꯄꯥꯛꯇ ꯂꯩꯃꯤꯟꯅꯔꯤꯕ ꯃꯩꯇꯩ ꯄꯥꯉꯜꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯇꯁꯦꯡꯅ ꯐꯣꯡꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯨꯞꯆꯜꯂꯒ ꯆꯠꯄꯃꯛꯇꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏ ꯂꯥꯜꯁꯤꯗ ꯃꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯕꯗ ꯁꯨꯡꯌꯥꯎ ꯌꯥꯎꯗꯦ ꯍꯥꯏꯕꯃꯛꯇꯤ ꯌꯥꯔꯣꯏ ꯑꯗꯨꯃꯛ ꯈꯨꯜ ꯉꯥꯛꯏꯕꯁꯤꯡꯁꯤꯗ ꯑꯗꯨꯝ ꯌꯥꯎꯔꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯑꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯕꯗꯤ ꯌꯥꯔꯤ ꯑꯗꯨꯃꯛꯄꯨ ꯐꯣꯡꯅ ꯍꯦꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯨꯞꯇꯨꯅ ꯊꯣꯛꯄꯒꯤ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯂꯣꯏꯅꯃꯛ ꯊꯣꯛꯄꯒꯤ ꯐꯤꯕꯝꯗꯨ ꯑꯣꯏꯗꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯍꯣꯏ ꯑꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅ ꯁꯥꯔ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯗ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯅꯤꯁꯤꯅꯕꯨ ꯄꯨꯛꯆꯦꯜ ꯁꯦꯡꯗꯣꯛꯑꯒꯗꯤ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏ ꯁꯩꯇ ꯑꯩꯈꯣꯏꯒꯤꯁꯨ ꯏꯃꯥ ꯂꯩꯕꯥꯛꯁꯤ ꯀꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯅ ꯃꯩꯇꯩꯅ ꯆꯣꯡꯊꯣꯛꯏ ꯁꯨꯃꯥꯏꯅ ꯃꯣꯏꯗꯨ ꯌꯥꯎꯕꯤꯔꯒꯗꯤ ꯈꯨꯠꯂꯥꯏ ꯌꯥꯎꯗꯅ ꯍꯥꯏꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯇꯅ ꯌꯥꯝ ꯂꯥꯏꯅ ꯂꯥꯟꯁꯤ ꯊꯦꯡꯅꯔꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕ ꯊꯥꯒꯠꯆꯔꯤ ꯏꯁꯥ ꯍꯦꯛꯇ ꯊꯣꯛꯍꯟꯅꯤꯡꯕꯒꯤ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯂꯦꯞꯍꯟꯅꯤꯡꯕꯒꯤ ꯐꯣꯡꯅ ꯃꯄꯥꯜꯊꯣꯡꯗ ꯑꯗꯨꯒꯤ ꯋꯥꯐꯝꯗꯣ ꯑꯄꯥꯝꯕ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯑꯒ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯑꯒ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯂꯥꯟꯊꯦꯡꯅꯕꯁꯤꯗ ꯌꯥꯎꯔꯤ ꯑꯗꯨꯒ ꯑꯗꯨꯝ ꯈꯨꯜ ꯉꯥꯛꯄꯁꯤꯡꯁꯤꯗ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯕ ꯃꯌꯥम ꯑꯃ ꯂꯩꯔꯤ ꯑꯗꯨꯕꯨ ꯄꯨꯟꯅ ꯍꯦꯛꯇ ꯐꯨꯔꯨꯞꯁꯤ ꯂꯣꯏꯅꯃꯛꯅ ꯁꯔꯨꯛ ꯌꯥꯕ ꯂꯣꯏꯅꯃꯛꯅ ꯍꯦꯛꯇ ꯂꯥꯜꯁꯤꯗ ꯌꯥꯎꯁꯟꯕ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯃꯛꯇꯤ ꯑꯣꯏꯗ꯭ꯔꯤ ꯃꯗꯨ ꯑꯣꯏꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨꯅꯤ ꯐꯣꯡꯗꯣꯛꯄꯤꯔꯛꯂꯤꯕꯁꯦ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ ꯒꯨꯗ ꯃꯣꯔꯅꯤꯡ ꯐꯣꯟ ꯇꯧꯖꯔꯛꯏꯕ ꯑꯩ ꯃꯌꯥꯝ ꯏꯝꯐꯥꯜꯗꯒꯤ ꯃꯌꯥꯝ ꯏꯝꯐꯥꯜ ꯆꯃꯨꯡ ꯀꯝꯄꯅꯤꯗꯒꯤ ꯖꯣꯏꯁꯨꯡ ꯈꯥꯃꯤ ꯁꯥꯔ ꯍꯣꯏ ꯇꯔꯥꯝ ꯂꯧꯖꯔꯤ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯩꯅ ꯁꯨꯝ ꯀꯩꯒꯨꯝꯕ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯑꯣꯏ ꯀꯩ ꯑꯣꯏ ꯁꯨꯝ ꯑꯗꯒꯤ ꯈꯪꯖꯕ ꯈꯤꯇꯪ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯊꯥ 10 ꯆꯨꯝꯅ ꯑꯩꯈꯣꯏꯒꯤ ꯆꯠꯊꯔꯛꯏꯕ ꯂꯥꯟꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯗꯁꯨ BJP ꯅꯠꯇ꯭ꯔꯥ ꯁꯥꯔ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯇꯁꯨ BJP ꯗꯕꯜ ꯏꯟꯖꯤꯟ ꯍꯥꯏꯅꯤꯀꯣ ꯍꯣꯏ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯍꯥꯀꯠ ꯂꯥꯎꯅ ꯋꯥꯕ ꯑꯗꯨ ꯑꯣꯏꯔꯕꯅꯤꯀꯣ
ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯑꯩꯈꯣꯏ ꯈꯟꯅꯕ ꯌꯥꯕꯗꯤ ꯈꯟꯅꯈꯤꯕꯀꯣ ꯂꯩ ꯑꯗꯨꯝ ꯏꯂꯦꯛꯁꯟ ꯃꯇꯝꯗꯁꯨ ꯑꯩꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯄꯤꯒꯤ ꯃꯃꯜꯁꯤ ꯀꯗꯥꯏꯐꯥꯎ ꯌꯥꯝꯃꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯐꯥꯎ ꯊꯤꯟꯗꯅ ꯃꯌꯥꯝ ꯇꯥꯛꯄꯤꯈ꯭ꯔꯦ ꯑꯈꯪ ꯑꯍꯩꯁꯤꯡ ꯅꯠꯇ꯭ꯔꯁꯨ ꯑꯗꯨꯕꯨ ꯏꯂꯦꯛꯁꯟ ꯃꯇꯝꯁꯤ ꯌꯧꯔꯀꯥꯟꯗ ꯍꯧꯖꯤꯛꯁꯨ ꯊꯥ 10 ꯆꯨꯝꯅ ꯑꯩꯈꯣꯏ ꯕ꯭ꯂꯣꯀꯦꯠ ꯑꯗꯒꯤ ꯂꯥꯟꯒ ꯀꯣꯟꯅꯅ ꯆꯠꯊꯃꯤꯟꯅꯔꯤꯀꯣ ꯂꯥꯟ ꯈꯛꯇ ꯅꯠꯇꯅ ꯕ꯭ꯂꯣꯀꯦꯠ ꯐꯥꯎ ꯌꯥꯎꯔꯤꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤ ꯌꯧꯅ ꯋꯥꯔꯤꯁꯤ ꯀꯅꯥꯒꯤ ꯃꯇꯝꯗꯅꯣ ꯁꯤ ꯂꯣꯏ ꯈꯪꯅꯩ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯄꯤꯄꯜꯁꯤꯡꯁꯤꯒꯤ ꯑꯁꯣꯏꯕꯁꯤ ꯑꯩꯈꯣꯏꯒꯤ 500 ꯆꯠꯄꯤ 1000 ꯆꯠꯄꯤ ꯍꯦꯛ ꯎꯔꯒ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯃꯍꯤꯂꯥ ꯏꯃꯥ ꯏꯕꯦꯜ ꯕꯖꯥꯔ ꯃꯛꯇꯗ ꯄꯣꯠꯐꯝ ꯐꯝꯃꯤꯉꯩꯁꯤ ꯅꯍꯥꯟ ꯂꯣꯛ ꯁꯚꯥꯒꯤ ꯃꯐꯝꯁꯤ ꯚꯣꯠ ꯃꯇꯝꯁꯤ ꯌꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤ ꯄꯪꯊꯅꯕꯒꯨꯝꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯎꯖꯥꯂꯥ ꯁ꯭ꯀꯤꯝ ꯍꯦꯛ ꯌꯦꯡꯁꯤꯟꯕꯒꯨꯝꯕ ꯁꯤꯁꯤꯗ ꯄꯦꯟꯊꯣꯛꯈꯤꯗꯅ ꯊꯥ 10 ꯂꯥꯟꯗꯕ ꯁꯤꯁꯤ ꯀꯥꯎꯈꯤꯕꯒꯨꯝꯕ ꯑꯗꯒꯤ ꯑꯁ ꯃꯥꯒꯤ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯇꯧꯈꯤ ꯍꯥꯏꯕꯒꯨꯝꯕ ꯁꯤ ꯑꯩꯈꯣꯏꯅ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯂꯩꯍꯧꯔꯒꯗꯕ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯀꯥꯎꯕꯒꯨꯝꯕ ꯄꯣꯠꯁꯤꯅꯁꯨ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕ ꯑꯣꯏꯕꯤꯔꯤꯕꯁꯤꯡ ꯁꯤ ꯃꯔꯛ ꯂꯣꯏꯅꯃꯛꯇꯤ ꯍꯥꯏꯖꯕ ꯅꯠꯇꯦ ꯁꯤ ꯍꯥꯏꯌꯦꯗꯅ ꯑꯩꯈꯣꯏ ꯈꯪꯖꯕ ꯅꯠꯇꯗꯦ ꯁꯨꯝ ꯅꯩꯅꯖꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯈꯪꯉꯕꯁꯤꯃꯛꯇꯗ ꯃꯣꯏ ꯂꯣꯏꯅꯃꯛꯇꯤ ꯅꯠꯇꯕ ꯈꯔ ꯌꯥꯎꯔꯤꯅꯦꯕ ꯃꯔꯛꯁꯤꯗ ꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯊꯣꯛꯑꯒ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯆꯤꯟ ꯇꯣꯡꯕ ꯅꯠꯇ꯭ꯔꯒ ꯃꯤꯍꯨꯠ ꯑꯣꯏꯅ ꯊꯥꯒꯠꯄꯗ ꯃꯇꯤꯛ ꯆꯥꯕ ꯆꯥꯗꯕꯒꯤ ꯋꯥꯈꯜꯁꯤ ꯍꯥꯏꯔꯤꯕ 500 ꯆꯠꯄꯤ ꯑꯣꯏꯔꯣ ꯎꯖꯥꯂꯥ ꯁ꯭ꯀꯤꯝꯒꯤ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔꯗꯨꯅ ꯑꯣꯏꯔꯣ ꯍꯦꯛ ꯃꯃꯤꯠ ꯊꯨꯞꯍꯟꯕꯒꯨꯝꯕ ꯀꯥꯎꯕꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯇꯣꯛꯊꯣꯛꯅꯔꯒ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯊꯥ 10 ꯆꯨꯝꯅ ꯂꯥꯟ ꯇꯧꯔꯤꯁꯤ ꯊꯥ 4 ꯁꯨꯔꯦ ꯏꯁꯥꯒꯤ ꯊꯕꯛ ꯂꯣꯏꯈꯤꯕꯅ ꯑꯩꯈꯣই ꯑꯣꯅꯔꯦꯕꯜ MLA ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯕꯨ ꯍꯥꯏꯕꯤꯔꯤꯅꯤ ꯉꯔꯥꯡꯁꯤꯗ ꯄꯥꯎ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯤ ꯑꯩꯈꯣꯏꯗꯤ ꯎꯖꯥꯂꯥ ꯁ꯭ꯀꯤꯝꯒꯤ ꯒ꯭ꯌꯥꯁ ꯃꯨꯟꯅꯕꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯂꯥꯟ ꯂꯩꯇꯦ ꯍꯥꯏꯕꯗꯧꯅ ꯇꯧꯕꯒ ꯃꯥꯟꯅꯕꯒꯨꯝꯕꯒꯤ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯑꯩꯈꯣꯏ ꯄꯥꯡꯗ꯭ꯔꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯅꯤꯡꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯤ ꯇꯧꯗꯅꯕ ꯃꯃꯜ ꯌꯥꯝꯂꯕ ꯃꯤꯌꯥꯝꯒꯤ ꯚꯣꯠꯀꯤ ꯃꯃꯜꯁꯤ ꯈꯨꯄꯤꯒꯤ ꯃꯃꯜꯁꯤ ꯚꯦꯂꯨ ꯑꯣꯏꯍꯟꯁꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯌꯣꯟꯊꯣꯛꯈꯤꯕ ꯄꯣꯠꯁꯤꯅ ꯑꯩꯈꯣꯏꯕꯨꯁꯨ ꯌꯥꯎꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯒꯤꯁꯨ ꯌꯥꯎꯔꯕꯅꯤ ꯍꯥꯏꯕꯁꯤꯗꯪ ꯈꯟꯃꯤꯟꯅꯁꯦ ꯍꯥꯏꯕ ꯄꯣꯠꯁꯤꯗꯪ ꯊꯝꯖꯒꯦ ꯁꯥꯔ ꯌꯥꯝ ꯍꯦꯟꯅ ꯈꯪꯕ ꯅꯠꯆꯗꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯃꯁꯦꯜꯁꯨ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤ ꯑꯇꯣꯞꯄꯅ ꯅꯣꯡꯅꯈꯤꯗꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯁꯤ ꯋꯥꯍꯩ ꯈꯛꯇꯪꯗ ꯐꯖꯕ ꯑꯗꯨꯒ ꯋꯥꯈꯜꯂꯣꯟꯗꯗꯤ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯍꯥꯃꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕꯁꯤ ꯑꯣꯏꯔꯒꯨꯝꯁꯤ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏꯕꯨ ꯋꯥꯍꯟꯈꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯃꯨꯠ ꯇꯥꯅ ꯈꯪꯉꯕ ꯃꯇꯨꯡꯗ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯏꯂꯦꯛꯁꯟꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯅꯤꯌꯝ ꯆꯨꯝꯅ ꯈꯜꯍꯧꯗꯕꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯋꯥꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯔ ꯅꯤꯡꯁꯤꯡꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯋꯥꯍꯟꯈꯤꯕꯁꯤꯏꯂꯦꯛꯁꯟꯒꯤ ꯃꯇꯝꯗ 500 ꯆꯠꯄꯤ ꯎꯕꯗ 1,000 2,000 ꯎꯕꯗ ꯑꯩꯈꯣꯏꯁꯤ ꯄꯨꯡꯀꯥꯎꯈꯤꯕ ꯑꯋꯥꯕꯁꯤ ꯁꯨꯡꯋꯥ ꯋꯥꯈꯤꯗꯕꯗꯧꯅ ꯈꯟꯕꯗꯨ ꯃꯗꯨꯁꯨ ꯑꯩꯈꯣꯏ ꯈꯜꯂꯒꯨꯝꯁꯤ ꯋꯥꯈꯜ ꯇꯥꯃꯤꯟꯅꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟ MP ꯏꯂꯦꯛꯁꯟꯕꯨ ꯑꯣꯏꯁꯅꯨ ꯑꯃꯕꯨ ꯑꯣꯏꯁꯅꯨ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛꯏꯂꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯨꯅꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯎꯗ꯭ꯔꯤꯕ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯕꯗꯨ ꯑꯩꯒꯤ ꯃꯔꯤ ꯃꯇꯥꯅ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯗꯣꯜꯂꯣꯝꯗ ꯌꯦꯡꯉꯀꯥꯟꯗ ꯚꯣꯠ ꯍꯦꯛꯇ ꯄꯤꯁꯟꯕ ꯏꯂꯦꯛꯁꯟꯁꯤꯗ ꯑꯩꯈꯣꯏ ꯅꯤꯇꯤ ꯅꯤꯌꯝ ꯅꯥꯏꯗꯅ ꯍꯦꯛꯇ ꯄꯪꯌꯥꯎꯗ ꯌꯥꯎꯁꯟꯕ ꯀꯩꯗꯧꯔꯗꯣꯏꯅꯣ ꯍꯥꯏꯗꯅ ꯍꯟꯗꯛ MP ꯀꯥꯈꯤꯕꯁꯤꯡꯗꯨꯅ ꯍꯟꯗꯛ ꯋꯥ ꯉꯥꯡꯗꯕ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯀꯔꯤꯝꯇ ꯄꯨꯊꯣꯛꯈꯤꯗꯕꯗ ꯃꯌꯥꯝ ꯋꯥꯔꯧꯅꯔꯤꯗꯨꯅꯤ ꯃꯗꯨ ꯑꯗꯨꯝ ꯈꯪꯕꯤꯌꯨ ꯋꯥ ꯉꯥꯡꯕ ꯌꯥꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯇꯥꯔꯒꯁꯨ ꯉꯥꯡꯈꯤꯗꯕ ꯍꯥꯏꯈꯤꯗꯕꯗꯨꯒꯤ ꯃꯌꯥꯝꯅ ꯋꯥꯔꯧꯅꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯑꯥꯗ ꯍꯥꯏꯕ ꯉꯝꯒꯗꯕ ꯉꯥꯡꯕ ꯉꯝꯒꯗꯕ ꯍꯣꯏ ꯄꯥꯔꯇꯤꯒꯤ ꯁꯦꯅꯤꯌꯔꯒꯤ ꯀꯔꯤꯒꯤ ꯑꯗꯨꯒꯤ ꯃꯌꯥꯝ ꯑꯃꯗꯤ ꯅꯤꯇꯤ ꯅꯤꯌꯝꯗꯤ ꯂꯩ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯕꯅꯤꯅ ꯃꯌꯥꯝꯅ ꯋꯥꯔꯧꯅꯕꯒꯤ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯨꯒꯨꯝꯕꯗꯨ ꯂꯩꯇꯅꯕꯒꯤꯗꯃꯛꯇ ꯋꯥ ꯉꯥꯡꯕ ꯉꯝꯒꯗꯕ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯈꯟꯕꯤꯒꯗꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯊꯋꯥꯏ ꯄꯨꯟꯁꯤ ꯉꯥꯛꯄꯤꯒꯗꯕ ꯂꯟ ꯊꯨꯝ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯕꯤꯒꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤꯍꯨꯠ ꯑꯃ ꯈꯜꯂꯁꯤ ꯋꯥꯈꯜ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ Hello. Hello. Good morning, sir. Good morning. Hello. Tadi sir. Tajare haibiu. Ai phone tawre ke mayang Imphal dagi jawba khungman taba mi sa. Hoi taram nok chari. Akhoi vote mayang ji mayam na su haibigire vote maya naksalaga ore uyung tamba adige uzla gi gas yen bagi thabuk se tam kakal ge akhoi gi Imphal East district ki akhoi gi DC na ka ima ka chen da ima bin mayam da uzawala scheme gi gas yen ya
เย็นบดีภรรยามนะไฟไม่เบียนสิงเจเย็นอุจจาระบยามนะไฟอดูก็แก๊สตาหาลิบมาสักซิลินเดอร์ดุมาปีระกาซิลินเดอร์มาปีระอาบกิดีอัตันมาปีบิระนี่มาต้องตารักปะหาดก็ดูดูไม่เบียนเกย์จุกโคเชียงก็คันดีโอไม่เบียนมาทั้งเรื่องลิชิงหานันภาษาอังกฤษนี่ผู้ยังเคยได้ปีระมาดูนะลิชิงมาเห็นปีระมาดูหาดก็ดูมาจากตัวเนี่ยว่าแก๊สซิลินเดอร์ดูนะขายระกาจากคงไม่อาบนะที่ว่าಅದು ಇಮಾಯಿ ಬಿನ್ ರೈತ ಉಚ್ಚಾಯ್ಬದು ಇಮಾಯಿ ಬಿನ್ ರೈತ ಲವ್ವಿಯು ಅದುಗ ಹೈಯಂಗ್ ಮತಮದುಗಿದಿ ಯಂಕಾಂದ ಅಖೋಗಿ ಗ್ಯಾಸ್ ತೋ ಲುಪಾ ಚಾಮಿದ ನಿಪು ಯಾಕೈದ ಫಂಗನ್ಗಿಬ ಮೀದೋ ಮದುಂಗ್ ಬದಗ್ಲ ತೌರಗ ಇಮಾಯಿ ಬಿನ್ ಗಿದ್ರಂ ಗ್ಯಾನ್ ತಾರ ಪಿಬಿಯು ಅದುಗ ಅದು ಒರಬದಿ ಫಯ ನತದನ ಅದುಂಗ್ ಬದವ್ ಖುಮ್ದನ ಚಕ್ರಗಾದಿ ಹಾಮೋಯ್ ಹಾನಗಿ ವಾರಿ ಸೈಯನ ವಾಗನಿ ಇಮಾಯಿ ಬಿನ್ ಹೈಜನಿಂಗ್ ಬೋಫಂ ಅದುಗ ngಸಾಯಿಗಿ ಮಮಾಂಗದ ಅಖೋಗಿ ಕೋಲರ್ ಮಾಹಿ ಅಂಗಾಂಗ್ ಅದು ಯಾಮ್ ಪೊಪ್ಪದು ತೌಬದಾ ತೋಕ್ಬ ಹೈಸೆ ಮಸಿ ಮಣಿಪುರ ಸರ್ಕಾರಗಿ ಥವಿನ್ ಅಖೋಯ್ ಮಣಿಪುರ ಸರ್ಕಾರ ತೌಹನ್ಬ ngakten ಹಾಯ್ಬದಿ ಮಮಾಂಗೈದಗಿ ಅಖೋಗಿ doctor si kaya na doctor ta angang unab si kaya unaram de imungda tumai ba madina dum uram ni angang mari manga pokpa na namba adun tadi ni pang da pokpa si dum yaw alo dai matam du da dum doctor da kaisu tong de dum kan to ya do hauti doctor si le mo kun si doctor ji ki policy program am su he yaw angang si no milo na una do bu da madnang ji madudi ka to de operation to ra pok tu ya operation le ne de ani ohum na pi hena mi em ta to ya da bo ne na ma ku su adu ma khara di yaw gra doctor gai si su anga mi ma singa handarang na ba si sin ba ta ma ko ju yaw gra ha wa klon si ma si su ai kitan kas to jan mai ta ra sa ra khar gi yan jan na ko ai si mayan adu ya ga da point du ai na su khang jara ko wa point du da aduna ngang mayam ko ga su aku gi lila ha na ibu ya ma kuman na awathabi pambi ama se palibo awathabi masing thingam da pare nong da pambam dai je na tarak pam ti yauti adu magi hinna ba adu loine laina mayang maya masa pokto siri da sahi tara mai ma su da manipur da laga magi hinna ba masagi plastic khun bani khangde amani khangde adum tawraga adigi muslim isla we na masa tare ni pam pokri amata asibam ti yauti mai thokpa adum hinna ba dum hingi aduna population ni sankalabnina adu population nga saigi mithok yamna leitaba mi ghedu da hanjinna saba haisi ki adu masang ta me aduna masim di thoina wabirunu aduna kaisu yari gi adu masu kaisu awan ngai leite aduna laini yak khaya ni aduna liemna mangwa ya bongde ha bo wakalon duni sa adu masai matang jira khajja in sum phongtong nge sum tong jira punisa thagachari torom saruk ya biramba thagachari koi lengakna election matam maya naksilak ko matam de hek miyam gi yai fana ba thodang thorang mayam madum paikalakani madu phat habana te yamnu phaba khongthang ni miyam gi dong te paikat pi bai bese adumapu ujwala gi gas cylinder ama stop ama yen thokpa dune hekta mo khoi bu aphabane na khalaga adom de election si pinana ba miyam na su hona bi gano haibani gas ki cylinder ama pibana ujwala gi book ama pibaduna matik chare haidana adomda maduna lepadi amuksu lan ga doribani anduna hojik si gas ki mamal si miyam ne hena khangnari baduni mamal si yamna lupa lising amaga nipu yang kaipi adum aduga koi home delivery to buda dum lupa lising amaga chamaga kun nipu yang kai sumaina dum hojik si leibani supna gas si hojik si hanadagi hauna gas si hanbada yam wabagi phibam amuk mayok naraga lakbani adubu handak irang manung sida amuk hena gas si launa daba hanadaba gas ti adum tha kudingi leptan laga su gas si launa dre haibagi agency singdagi pawsu adum phongdok pirapalai miyam si gas lobung amnaraktabagi phibam ama gas lupa lising amaga chani chahum chamri adum pirami adudagi hantharaga hujik si kitangbu hongi bani lupa lising amaga yankai chama haibasi ado masi phawda hujik si lobung amnadadana gas si launade aduna ujwala gi scheme gi gas ki khudong chaba book si pi haiba taraga su cylinder yenthok pire stop yenthok pire haiba taraga su ahan bagi du thong to oga adum tumina leiba tabani adum haibadi mathangi gas hanana bo senpham si leitabani na lupa chama chani chahum chamri chawnga di natabanina aduna lengak na su swai sida khanbiu loina na miyamna ngamgadaba mong da gas si hanbada irai na ba mong da adwai du su kitang puthokpi bam ka changi aduga miyam na su aduga khudong chaba ma
gas cylinder ma yenthokpire stove ma yenthokpire ujwala ki scheme sima ingonda kudong sabu pibire book ama yenthokpire haidana maduna makoi simatik chare haidana hekta laptop podu sulan gadoribani lenga ama leibe targadi madugi tongan tongan scheme singdugi makada yambu yaifana bagi damakta thorang thodang mayam paikhat pi bai besi tangai fadabani togum thokpani maduna makoi bu matik chare haibadi hekta langani nak mai ki mayam amada gisu makoi bu tongan tongan meeting de yengaga fabra phatabra aikoi bu wahan gadoribra karino haibado adoi diskum ni yengbiu haibagi wafam dani caller na thambirakli wafam se thagachari mathangi call laukhachage hello call to birakli bakana oi birabano good morning ka good morning ai mo makong makha dagi kayamudin hoi taram no chari haibiu yamna kuina masi manga tarani ki kan whatsapp da phangge de ngasi ki phangge khudong chawam tang laujaraga mot khitang thado go phongdok tage kanjabani phongdok pio we are pagatari loina na ngasi gi khunai sida sar akoi gi honorable Prime Minister Narendra Modi ji na yamna changkon mane lupa crore aikoi di lupa lakh umdana te lising om da phawu udabda lupa crore om da crore lising khara lising manga thadare ani thadare lising am changa thadare koi sida si tawre haidana praja pumna maksigi mana kong sida khoi na kong ka phundana misi ka haijang da bai sibam da waina tawre sa adugum basing dudi Bharat Sarkar sina state sarkar siga loina raga adudana adu hange na hatapi wa haibi wa ngahang bi wa tahan bi di ayam ama hoire loina na akoi gi state sida leiriba manipur gi khunai sida leiriba akoi gi praja agwa khuding manungda chapu manungda leiba dauna leiminariba akoi gi purup kuntra sigi manungdagi only akoi gi kuki hariba mioi khara khapsi hattaba kuki adusu afaba kuki dugi manungdari natabada hattaba kuki khara khatang thongla aga yamna mong marim tadaba limbu dauna chikkadawba dugum kuki khara khatang thongla aga praja sida awot anai tawbiriba mi lakun kunsa ni sulai raposi deida mi lising khara khatna asuk yamba mioi siu la maikai mari da national highway maikai mari sida morerom takadawba ade chuchapurom takadawba ba dagi diri rom dei laiba aduga kanorom dagi dimapurom dei laiba lambi makai si moina thingingba matamdana ko heta thingjalaga kano he tawba sarai dagi kapthagi hairagana leitum mamdor su thadara kuda lawaide ta pange dawba chingthak nen tok koina udri bukula ji thadara aga kapthara aga prajati bu awot ane mayam ama tawiraga ngasi phawda lerakpada de koina khangba ngamjida leiriba sida Habum tara sijalatana sok yamna awana ima ibel kinina ipa sina khangjara iba lukra pakra yatia dui awana pyama mata dana mapa leudaba mama lejadaba ade mapuroi bo loichiba mai niki loichiba sumaina tawdana leiriba mikap mirau kon pyam sidi kari gumata su tabi triba loina na ngasi lok sabha gi election su lakadore adugi election commission na sigi matam pauda haido asina sumain tawre haidana boti tawda ya de khom da ya de ai gurgau thanda ya de sengau thanda ya de na sunganga biriba aduga na sigi khunai sida hairu raga di mokoi khanda vida budina te maitai pangal jati aduga naga ichilinau sing maitai ichilinau sing thurup ahum maru oina kitang chawtang lebe na sai tolan so haiji tiba ta jai loina na thurup ahum sina open no ne ta thoga mi lising kuntha ka dang thoga tawsi hariba karamba khulaina karamba machuna karamba karina thokadawge sima loina na madugi mahuttadi aikoi gi Bharat Sarkar ga state sarkar sida ani sina Narendra Modi ji na maru oina mahana paibiriba kauganina aikoina ujala mayam yele lupa mayam yele haibagi mahutta masidai GST ne na lupa crore kaya khongatlaga koi gi lep thumba pra kano pipe ta haijen kharaga tulu macham na singthokna bagi mawongumna aikoina adu tha yon thuyen thoe adugi scheme tawre haina haibi bagi mahuttadi kaisu leitaba kuki macha ama khangna lan sumai tawri sidi phataba kuki khara dugi khuju ama dugi lawthok inaraga ama toiba shanti oina paminaraga ne na ta na ina tapna kapni rau kon mayam si potha han si haibagi wakhalon di thambidreraga sugum ba adugi sim haure haiba makai si nakong si function le sar machi chungta taning bagi wakhalon le represent na
ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯔꯒꯗꯤ ꯃꯁꯤꯒꯤ ꯂꯥꯎꯔꯤꯕ ꯈꯣꯡꯉꯤꯕ ꯄꯨꯝꯅꯃꯛꯁꯤꯗꯤ ꯔꯦꯗꯤꯑꯣ ꯈꯔ ꯃꯨꯊꯠꯄꯤꯔꯣ ꯇꯤꯚꯤ ꯃꯨꯊꯠꯄꯤꯔꯣ ꯃꯁꯤꯒꯨꯝꯕ ꯇꯥꯒꯗꯧ ꯁꯔꯨꯛꯇꯗꯤ ꯃꯗꯨꯒꯤ ꯃꯍꯨꯠꯇꯗꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯁꯤꯅ ꯄ꯭ꯂꯦꯟ ꯃꯆꯥ ꯑꯃꯈꯛꯇꯪ ꯄꯥꯏꯊꯔꯛꯑꯒ ꯑꯩ ꯅꯈꯣꯏ ꯁꯤ ꯇꯧꯔꯦꯅ ꯗ꯭ꯔꯣꯟꯂ ꯀꯔꯤꯔ ꯀꯔꯥꯔ ꯃꯊꯛꯇꯒꯤ ꯁꯥꯏꯟꯇꯤꯐꯤꯛꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯕ ꯍꯩꯁꯤꯡꯉꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯕ ꯊꯋꯥꯏ ꯈꯛꯇꯪ ꯍꯥꯞꯀꯗꯧꯕ ꯉꯥꯏꯔꯦ ꯑꯇꯩꯗꯤ ꯂꯣꯏꯅꯃꯛ ꯂꯣꯏꯁꯜꯂꯦ ꯍꯥꯏꯔꯕ ꯍꯩꯕ ꯁꯤꯡꯕꯅ ꯃꯌꯥꯝ ꯑꯃ ꯄꯩꯗꯅ ꯂꯩꯈ꯭ꯔꯕ ꯁꯪꯁꯥꯔꯒꯤ ꯍꯦꯛ ꯇꯧꯕ ꯌꯥꯕ ꯃꯈꯩ ꯇꯧꯗꯅ ꯂꯩꯔꯕꯁꯤꯗꯗꯤ ꯀꯔꯤꯅꯣꯕ ꯍꯧꯖꯤꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯉꯦꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯈ꯭ꯔꯕ ꯑꯉꯥꯡ ꯑꯃꯁꯨ ꯂꯣꯏꯅ ꯈꯪꯅꯕ ꯇꯥꯔꯕꯁꯤꯗꯁꯨ ꯑꯗꯨ ꯇꯧꯔꯦꯅ ꯑꯗꯥ ꯇꯧꯔꯦꯅ ꯂꯥꯎꯕꯤꯕꯒꯤ ꯃꯍꯨꯠꯇꯗꯤ ꯚꯣꯠ ꯈꯣꯝꯅꯅꯕ ꯀꯩꯅꯣ ꯇꯧꯅꯕꯒꯤ ꯃꯍꯨꯠꯇꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯃꯁꯤ ꯂꯣꯏꯅꯃꯛ ꯊꯝꯕꯤꯈ꯭ꯔꯒ ꯉꯁꯤꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯟ ꯇꯥꯔꯤꯕ ꯍꯥꯟꯅ ꯁꯨꯅꯔꯤꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯀꯥꯞꯊꯔꯦ ꯊꯤꯟꯊꯔꯦ ꯅꯥꯎꯊꯔꯦꯅ ꯇꯧꯔꯤꯕ ꯅꯍꯥꯟꯗꯁꯨ ꯁꯤꯗ ꯗ꯭ꯔꯥꯏꯚꯔ ꯑꯃꯈꯛ ꯈꯔ ꯆꯠꯆꯔꯤꯕ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯀꯣꯝ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯄꯥꯡꯒꯜ ꯇ꯭ꯔꯥꯏꯕꯦꯜ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯌꯦꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯔꯁꯤꯒꯤ ꯄꯨꯛꯆꯥꯛ ꯄꯣꯔꯛꯅꯕꯅꯦꯅ ꯈꯖꯤꯛ ꯄꯣꯔꯛꯑꯒ ꯂꯥꯛꯄꯗꯨ ꯐꯥꯎꯕ ꯗ꯭ꯔꯥꯏꯚꯔꯗꯨ ꯄꯨꯁꯜꯂꯒ ꯐꯨꯕꯤꯕꯒ ꯌꯩꯕꯤꯕꯒ ꯇꯧꯔꯒ ꯗꯤꯃꯥꯟ ꯀꯌꯥ ꯇꯧꯔꯤꯕ ꯔꯣꯗ ꯑꯃꯈꯛꯇꯪꯗꯤ ꯇꯧꯔꯤꯕ ꯗꯤꯃꯥꯟꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯈꯟꯕꯤꯔꯒ ꯁꯤꯃ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯃꯁꯤꯃꯗꯤ ꯇꯧꯕꯤꯔꯅꯨ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯥꯛ ꯄꯣꯔꯛꯏꯃꯦꯅ ꯍꯥꯏꯕꯤꯕ ꯉꯝꯖꯗ꯭ꯔꯕ ꯏꯁꯇꯦꯠ ꯒꯣꯔꯃꯦꯟꯁꯤꯗ ꯀꯔꯤꯅꯣꯕ ꯁꯔꯀꯥꯔꯒ ꯇꯥꯟꯅꯗꯧꯔꯤꯁꯤ ꯁꯥꯔ ꯃꯗꯨꯒꯤ ꯃꯍꯨꯠꯇꯗꯤ ꯂꯣꯏꯅꯃꯛ ꯊꯝꯕꯤꯈ꯭ꯔꯒ ꯃꯁꯤ ꯁꯥꯟꯇꯤ ꯑꯃꯇꯪ ꯑꯣꯏꯍꯟꯁꯤ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯚꯣꯠꯁꯨ ꯀꯩꯁꯨ ꯂꯣꯏ ꯅꯨꯡꯉꯥꯏꯅꯅꯕꯒꯤꯗꯃꯛ ꯇꯧꯕꯤꯒꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯌꯥꯔꯒꯗꯤ ꯂꯣꯏꯅꯃꯛ ꯊꯝꯕꯤꯈ꯭ꯔꯒ ꯍꯥꯏꯔꯤꯕ ꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯃꯊꯛꯇꯒꯤ ꯄ꯭ꯂꯦꯟꯅ ꯄꯥꯏꯔꯛꯑꯒ ꯎꯇꯣꯟꯗꯨꯗꯒꯤ ꯆꯤꯡꯗꯣꯟꯗꯨꯗꯒꯤ ꯀꯩꯅꯣꯝꯇꯪ ꯊꯥꯗꯔꯒ ꯅꯈꯣꯏ ꯇꯧꯔꯅꯨ ꯍꯥꯏꯕ ꯑꯃ ꯅꯠꯇꯔꯦꯔꯒꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯝꯄꯥꯛꯇꯁꯨ ꯆꯤꯡꯗꯁꯨ ꯂꯩꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯣꯏꯅꯃꯛ ꯊꯣꯛꯑꯁꯤ ꯑꯗꯨꯒ ꯄꯨꯂꯞ ꯄꯨꯟꯅ ꯑꯩꯈꯣꯏ ꯁꯤꯃꯤꯟꯅꯈ꯭ꯔꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯇꯥꯛ ꯇꯨꯝꯃꯒ ꯁꯤꯗꯣꯛꯈ꯭ꯔꯒ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯃꯣꯗꯤꯖꯤ ꯂꯥꯛꯑꯒ ꯁꯤꯗ ꯃꯌꯨꯝ ꯁꯥꯔꯒ ꯄꯥꯟꯖꯔꯁꯅꯨ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯑꯒ ꯁꯤꯗ ꯂꯩꯖꯍꯧꯔꯁꯅꯨ ꯑꯩꯈꯣꯏꯁꯤ ꯄꯨꯟꯅ ꯁꯤꯗꯣꯛꯃꯤꯟꯅꯈꯤꯕ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ खितंग टेंशन बिरो वारीसे खितंग टेंशन बिरो खितंग सांगे खितंगी सांगे सार पेंदबना नहांदगी तिजबदा फंगजदबदी पेंदबनिना खितंगी नांजरे वारो बिरोयेने सुखली अदुगा लोइनरगा हयेंगी असेंबली सिददी भोटकी लांगोटकी अदुगी अदागी जाति बिजाति लोइनमक थंगरेरगा अखोई लेमिनरिबो फुरुप पुम्नमकसे अमत ओइबा मोंगदुदा अखोइसि पुन्ना पामिनरेरगा हाइरिबो सुमाइ तौना असि अना मिसि मिना कपना थोना लाउनबसि लोइनमक थादोकमिनबा ngamnanabagi lambi amatang siminaraga assembly हाइरिबा मी तरादुना तोपीरगसु मी यांखैसिनदि पुथोकमिनरगा अमुक्तंग शांति ओइबा याबा रोड पुनमक अखोइसि फ्री ऑन फ्रेंग ओइना चटमिनबा याबा अखोइगि पार्टी अखोइगि पुक्ता मगैगि फ्री दे पुमिनबा चटमिनबा थोमिनबा याबगी अमुक लंबी अमखक्तंग स्टेट गवर्नमेंट अमदि सेंट्रल गवर्नमेंट सिंबीननबा लंबी अमतंग थम्बियु हाइबो वाफम सिनि सार आइना थमजनी होय थागचरी थोरम सरुग्या बिरम तोंगन तोंगन वाफम मयाम अमा दुम मथंग समजलगा मयाम अमा दुम फोंदोक पिरमे थागचरी सागी मोट फोंदोक पिरमबनी लेंगाकना याइफा थौरांग मयाम गिदमक मयाम अमा पाइखत पिरि अदुबो मसी यामना फबो खोंथांग अमदि ओरगा हौजिक लैरिबा फिबम सिददि मयामना खितंग हरावफम नुंगाइफम खंगदबगी फिबम अमकक मायोकनै हाइबनी मरमदुना चौखत थौरांग सिसु तौदबबुदि यादे अदुबो हेना मिदेंग थमनिंगिबदि हौजिक मियामना मायोकनरिबा मिसि मिना नोंमै कापसलकपगी बोम मखोल ताबगी युम कै लेतबगी सुगुंबसिदा अयाम्बा बिटेंग थंबिरगा मदोइबा तारगदि लेंगांग इलेक्शन पांगथोकु मतमदसु यामना माइ पाकना यामना निंगथिजना दुम पांगथोकु ngomgani miyamnasu haraw dum election da saruk yarkani adu hojik leiba fiom sidadi nampu sapuda dum election toksin ba targadi miyam sina pena tabu nungai taba mikap miraw kol marak ta tawba haiba sina pu yamna nungai taba fiom mayam mayok nar pe marmaduna lengak na swai sida hen kupna ya khanbiu loisanabu honabiu haiba wafam duni thambirakliba simathangi kol lokhuchage hello hello sir ahan mamaktada sir akong chamba bui kai khumnajari sir hoi kai khumnajari taramna ukjari ai ulau lairam lai kai dagi tilotama lai sam sir hoi ngasi aiju guest famdre ko sar ngasi hoi I pau keno tawdramna do aiju oiba mod amatang phongkok jage haibadi akoi gi thoidok hendok na youtuber nupi ama khaktang akoi gi radio lokta ki thong jidane amta ngam khai leitana thagat jage bako habiyo akoi gi youtuber ama oiriba akoi gi isa nupi haigadra isa nupi haigadra RK isan thoibi je mana ga lawriba thodang je masi akoi gi MLM dagi bu helamni haitare haibadi antaki lanji gi oina ni ko sar
ꯃꯥꯅ ꯉꯁꯥꯏꯒꯤ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯗ ꯃꯥꯅ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯅꯤꯡꯕ ꯑꯃ ꯂꯩꯌꯦꯕ ꯌꯥꯅꯤꯡꯕ ꯑꯃ ꯂꯩꯔꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯟꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯁꯦ ꯑꯩꯈꯣꯏ ꯏꯁꯥꯃꯛꯁꯤꯐꯥꯎ ꯌꯥꯎꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯦ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯣꯔꯕꯨꯡ ꯕꯪꯒ꯭ꯂꯥꯗ ꯀꯨꯀꯤꯒꯤ ꯀꯩꯅꯣꯁꯤꯡ ꯃꯣꯏ ꯂꯩꯔꯣꯟ ꯆꯟꯒꯅꯤꯒ ꯇꯧꯕꯗꯣ ꯁꯥꯔ ꯍꯣꯏ ꯍꯣꯏ ꯑꯗꯨꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯥꯁꯦ ꯃꯅꯤꯄꯨꯔ ꯄꯨꯝꯅꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯍꯨꯞꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯗ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯧꯁꯜꯂꯦꯕ ꯍꯣꯏ ꯑꯗꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯀꯩꯅꯣ ꯑꯃꯅꯤꯀꯣ ꯃꯔꯨ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯍꯤꯁꯇꯣꯔꯤꯀꯦꯜ ꯄ꯭ꯂꯦꯁ ꯑꯃꯗꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯡꯅꯔꯛꯄꯅꯤ ꯑꯗꯨ ꯉꯥꯛꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯑꯉꯛꯄ ꯐꯪꯅ ꯑꯩꯈꯣꯏ ꯆꯪꯁꯟꯗꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏꯒꯤ ꯁꯤꯅꯥ ꯈꯪꯗꯒꯩ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯩꯌꯦꯕ ꯏꯁꯥ ꯁꯤꯔꯁꯨ ꯁꯤꯗꯣꯛꯀꯦ ꯀꯥꯟꯅ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕ ꯀꯨꯏꯅ ꯁꯦꯕꯥ ꯇꯧꯔꯛꯄꯒꯤ ꯏꯁꯥ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯁꯦ ꯋꯥꯊꯔꯛꯄꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯩꯈꯣꯏꯒꯤ CSOꯁꯤꯡꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯏꯕꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯊꯣꯛꯄ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯀꯜ ꯑꯃꯃꯝꯗ ꯀꯔꯤꯅꯣ ꯃꯦꯟꯕ ꯌꯥꯕ ꯇꯧꯕꯌꯥꯕ ꯇꯧꯔꯤꯕꯔꯥ ꯀꯩꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯄꯁꯦ ꯎꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯒꯗꯕ ꯁꯤꯒꯨꯝꯕ ꯑꯦꯖꯤꯇꯦꯁꯟ ꯆꯪꯁꯤꯟꯗꯅ ꯑꯩꯈꯣꯏꯒꯤ ꯏꯍꯧꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯏꯍꯧꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯕ꯭ꯂꯤꯛ ꯔꯤꯚꯣꯂꯨꯁꯟ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯇꯥꯡꯀꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯎꯁꯜꯂꯛꯇꯕ ꯁꯨꯝ ꯀꯩꯅꯣ ꯅꯦꯝꯖꯜꯂꯛꯄ ꯆꯥꯡꯁꯦ ꯑꯗꯣ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯑꯩꯈꯣꯏꯒꯤ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁꯀꯤ ꯃꯈꯣꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯅ ꯅꯝꯊꯔꯒ ꯇꯧꯕꯗꯣ ꯑꯗꯨꯅ ꯀꯤꯕꯗꯒꯤ ꯑꯣꯏꯒꯗꯧꯔꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯂꯥꯟꯁꯤꯒꯤ ꯅꯥꯀꯜ ꯑꯃꯗ ナꯊꯩꯔ ꯆꯠꯈ꯭ꯔꯕꯔꯥ ꯀꯥꯏꯅꯁꯨ ꯌꯥꯝꯅ ꯋꯥꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯅ DM ꯀꯣꯂꯦꯖ ꯀꯦꯝꯄꯁꯇ ꯑꯉꯥꯡ ꯑꯃ ꯏꯆꯥ ꯑꯃ ꯂꯩꯈꯤꯗꯕꯗꯨꯒꯤ ꯃꯇꯥꯡꯗ ꯄꯦꯟꯗꯗꯅ ꯏꯃꯥꯁꯤꯡꯗꯒ ꯂꯥꯎꯖꯕ ꯈꯣꯠꯇꯕ ꯄꯦꯟꯗꯗꯅ ꯉꯁꯥꯏ ꯃꯊꯃꯣꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯣꯛꯂꯛꯑꯀꯥꯟꯗ ꯂꯥꯎꯈꯤꯕꯗꯣ ꯃꯗꯣ ꯑꯩꯈꯣꯏꯁꯨ ꯃꯗꯨꯃ ꯑꯗꯨꯝ ꯈꯟꯖꯩꯌꯦꯕ ꯍꯥꯏꯕꯗꯤ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏꯒꯤ ꯙꯔꯅꯥ ꯑꯩꯈꯣꯏꯒꯤ इहौजे मियाम की इहौजे सुम नाथैर कांदा अखोगी सुम नेमधरकपदौना लांदी सुम कंथलकपा लांदी मची मची की सुम कंथलकपा अदुगा मियाम पुंजरलकांदा अखोगी इहौ हौबा लैंगाकसिगी मायोक्तो ओइराजु अखोगी यूनियन लैंगाकी मायोक्तो ओइराजु अखोगी चंगजनगदब खोंजनजे सिना सुम अखोगी नेमधरक पिक्सलकपा अखोगी कोई अखोगी खुलै कैनो खुन ngapiरिबा लोजिंग लोयादा लैरिबा अखोगी अरामबाई तेंगोल अदगिदी लैंगाक पाइबिरिबा मनुंगी मपानगी अदगिदी लैरिबा खोलिबा पुलिस कमांडो जिंगी अदगिदी अखोगी लालौलु कयागी को सिगुम्बा अखोगी कैनोजिजु अंगप फंगना मखोइना तौरिबा कैनोजिजु थागतबा या पोतेबा मखोइना लौरिबा थौदांजे अंगपनेबा सारको अदैदा अखोई इमा इबेन जिंगी ओइबा अखोगी चंगजनगदबा खोंजंजे सि खरा सोंधरकना उबराना मसिजे सुम नुंगाइजदबगी फोंदोकजरकपनि सा मैम सिसु है कुइमलक्तना खितंग वाबा चोकथबा दुम मायोकनरिबनी औ चोकथरकपदौना तौबा अमा उरकपजे याम नुंगाइजदबको अदुना मसीजे कमाइना तौदोरिबनो लानजिना पीरिबा चैथेंजे साइगी सुमाइना सोंधरकपा अखोगी सोंधरकपजिदा मखोइनाजु लैंगाकसिनाजु मीजिना हेक हौरगा अखोगी मणिपुर लैंगाकजिदी अखोगी लैरिबा गवर्नमेंट सिदी अखोगी इहौजे हौरा कांदा अखोगी सन अखोगी संगारी थौबरा सन फूरगा तालगा गाड़ी थौहनबदो अदुगी टाइप तौबा लैंगाकनिदो आगे पोथोनदगी हौना अखोगी कैनोमा छात्र नहारोल ओइरो मियाम ओइरो इहौजे हौरा कांदा तौबा थबकनिना इहौजे सोंधरकपजिदा मोइनदी लानजे तपथरे काइनाजु खल्ला कांदा कैनोमदा चावखत थौरांगिनी अदुगिनी स्कीमनी अदुनी अदानेना ओइना तौरगा लैथोपगी पोसे मसि नुंगाइजदबा हाइतारे सा मथांग कोला लौखा पियो सा होय थागतरी याम फजु वफम मैम मा फोंदोकपिरमे मियाम से हुजिक लेप पोथाबा मक्ति नते अदुबु खितंग करिगुंबदा दुम वाबा चोकथबा आइबसे दुम मायुकनरई मरमदी हिंगदबा यारक्ते सेनबा चानबा अदुगा लाइरिक लाइसु तमहनरबा इमुंग मनुंगे आंगांगी करिगी सुमा प्रॉब्लम मैम अमा लैबनिना लोइनमक्ति तोलब चाबा लोइनमक्ति नुंगाइबि याफबा लोइनमक्ति लनथुमसि पैरगा लैबा नतबनिना अदुगा अमुक लालगी इरांगी मनुंगसिदादी सेल सुचतपसु दुम हेली मरमदी अखोगी खोलंगाइबसिंग अदुगा अवाना तारिबसिंगी तेंगबांगी करिगी सुगुंबा सिनकाइ थुंगाइसु दुम खरा खजिग दुम अंगम खरा यामसु यामत्रसु याउदबा यादबनिना सुगुंबा मैम अमसु लैबा
aduga yumgi chadaba yadaba ahal anaba kari isagi lairik tamanaba selhanaba school uniform gi kari ki lairik leinanaba su mayam ama leibanina dum masi su punana bu khonaba irang sida kitang su dum miyam gi mateng pangnanaba saruk yananaba khulngak nanaba natraga na lenga ki mai kaida kholau lauruna basu honaba yamna onthokna thina awaba piu mo khaktani hojiksi manipur gi miyam sina mayok na ribase taseng namaki de khoina lengak ta lauru godogdi nate maramdi masana khangna tawjagadabani tawjagadabadu tawbiraktabadaki miyam sina oina laura ibani miyam sina oina khulngak sida ibani miyam gi lantu miyam gi punsi sining thina ngak pangambiraktabadagi ngak piraktabadagi masini ona taina bagi piu mukha kai ko lamdam sida hek hek mayok nei adubo yengba tari yamna kuisale chahi ama phajalakadore chahi ama pharak matung takidi nimit kyani amuk oigadoribuna habisi haiba ngamde thagachari ngasigi onadi matang sida ipawga mari lenana khangmina si thauram si tension jage ngasi si tonganba program amakak laibana maram moraga thauram si matang swaida tension jage matam se kitam khuyong banani pumapal phaw satha jaga bane dumapu program ama laibana maram moraga thauram si matang sita tension jari kol mayam ama laiba si waru bu yade hayeng nungan bagi ngasi pungpham simakta da call to biraga case ka loina na pangthok ko dori bo mathangi namit ki ipaw ga mari leina na khangmina si thauram do na saruga birak na bahijari ngasi gi oinadi matang se de ipaw ga mari leina na khangmina si thauram si tension jari ngasi gi thauram si chatha jari ngi manung da call to biraga tongan ba source tagi paw pukat biraga isa gi mod sing thambiram ba radio murup sing loina na thauram si youtube live streaming ko chang da bideng tabiri ba Facebook live ki kutang da meeting tabir ba radio ki thong da tabir ba khudum ngok pulu silap da mukhana ikai khunu jaba go loina na thagat chaba phongdok chari